Image Paodam yang tabiri besingbo Yumnam Anuradha de bina ikongno na khurumjare. Haujai maroi ba pauda Naga santi ge warina Manipur ge saktam kaiba yaroi haiduna ngasisu mafang kyada khongjang sing sangsim dakre. Manipur ge sangnare bi actor Laurembam pisak laikhidre. Bangkok ke karbar wala singna Bharata invest winaba Prime Minister Narendra Modi na appeal tawkre. Haujai pausanu na pizare. Bharat Sarkar amadi AMG santi ge warida Manipur ge apunba ge saktam kaiba yaroi haina kokomina sangsilakpa khongjangda ngase su tonga mafam singda wakamifam phamduna amadi mini water tanker sing rally chatuna protest tawkre amaramda amina singduna hisam yaichampat mamangda wakamifam phamduna protest tawki andro patsoi luker thangmaiban lila sing makhongda miyamna wakamifam phamki masida natana Thangmaiban Lila Singh Khonang Khongda Thangmaiban Improvement Club amadi Thangmaiban Awang Maisnam Laikai gi miyamna wakamipam phamki wakamipam aduda kokomi ge coordinator Sunin Karamna phongdokhibada framework agreement miyamna chetpa yetpa leite waroishinda kari yauri bage haibasi miyamgi dimani waroishin purakre haibaduda stakeholders singsu amuktanagani haibasi miyamda yamna contractive oiba ophamni masina amuka hena chingnabo hele Chief Minister yauna all political party mihu singna Delhi da leading ida kari yawge haibadu khangan biu haibada CM na lebang machata daba wangang ngangba lebak thebane Bharat Sarkar da pressure tawgadaba Manipur gi miyam da pressure tawrakhiba asina hanadagi singna duna lebadu amuka hena chingna hale wakan mi pharmacy kumbi kendra gi wangu maning sabal community hall da wangu sabal development organization amasung mara pai bisingna wakan mi phamduna protest tawki Bisnupur dagi oinam phawa tata magic singna protest tawduna Manipur ge apunba saktam kaibe yaroi haiba khulaw sing laukhi haire Manipur ge apunba ge saktam kannanaba kokomina changchileba khongjangbo sagolagduna apunba thawal mara paibi ATMP na thawal kaithen apunba mathang makhaga punna sinduna ngasi thawal kaithen da miyamna section mi phampang thokre loinana Miyamna kolauke lauduna Thobal DC office mamang phawa rally ama chatuna DC da memorandum amasu pishin kre Miyamgi rally adu Thobal Mela ground da Yamlaba district police ke security singna thingna bohona ke police amadi Miyamgi marakta yanaba ama puraktuna rally adu makhatana FC gate mamang phawa ehenba police personnel singna ngaksenduna satke Saruya khibi ima amana phongdorakpada Maikai anige marakta santigi wari ase warishin ama purakpa haibase punamangke apan bane adubo warishin ase purakpada jati ke ana khundariba Manipur ge saktam kainaba silaklabadi ima singna suban nupi land amu gidamak semsaduna lei India government na suba nupi land se pau to birakanu thongnaba sinbigano haina phongdoki Government of India amasung NSN IM akoi ani wari sanariba ase masigi waroisin ama phorna bagi yam naksilaba tanja oirakona maram oidana makoina waroisin propomatamda Manipur karoi duba waroisin ama phorpik damata koigi Manipur prajasina sogale madugi damakta koina ishwar bisu khoirami togoi musong Manipur kaiba adugulaba waroisin ma wakai yarko taragadi Manipur gi mama ama oina Manipur prajada lariba mama kaya gi thawai khatokidana akoi suba nupilan amagi damakta Government of India na Manipur da paton tawbigano haiba Amaramda langatheng kaitent masada leiba community hall da kokomi gilising makada senior citizen club kanglepa apun balam sing globe rural education and youth development organization apun balangathen rural employment youth organization langathen baira paibi amadi phundrege club sing amadi langathen ta amasung phundrege prajan Miyamga kusamnaduna section 1000 mifam ama pangthoke mifam asida housing chatriba government of India amasung NNCN IM ge Naga PS Accord na Manipur ge saktam kahan bayaroi
community ama thembada manipur ge saktam kahan ba yaroi manipur da state within state haiba yaroi haiba kholau kaya lauduna sit-in protest pangthokre loinana numidang ge pung taru tabadage langathenge akoiba mafam sing amade khongjom bazar da maira ge rally ama chatke kokomi ge mieng makada ngasi ziribam ge kamrangada leiba lamlong kaitenda coordinating committee ziribam on manipur integrity kokos me jiribam na sinduna hilgat bidyanagar lakhipur chandrapur kamranga amasung kamranga muslim ge ima sing yauna housing in their government amade nagaland ge lalholop kharaga wari sanariba asida manipur ge apunba ge saktam amade manipur ge lam sokpa yaroi haiba section mifam kauba wakan mifam ama phamkhre ngasi phangkhiba wakan mifam aduda kokos me jiribam ge coordinator Why Sanjip Singana Pongdokhibada Housing Sukoina India Gamenga Ancient IM Amade Tongan Tongamba Lalo Lop Singa Wari Sanakiba Aduge Manungda Kari Wari Leike Haibadu Miamda Kangandana Tammi Amasung India Gamina Su Haiba Wari Sanaba Asida Manipuge Interesta Sopa Amate Yaude Haibage Wapam di Palle Adubo Interest Sopa Wapam Asi Karigidamak Losinduna Tamlibano Haiba Wapam Kya Pongdoki Amaromda Kokomige Miang Makada Yaripok Apunbana Sinduna Ngasi Yaripok Bazada Jackson Mipam Pangkre Section Mipamaduda Saruya Kibi Lamzing Maira Lob Tawan District Advisor Songtampa Utrani Debina Hai Bharat Sarkana Makwege Kudong Sanaba Lambi Tibada Ekwege Iramdam Manipurbo Machen Mazet Pitopage Thong Asi Yabangam Loy Aikwege Iramdam Asi Kaidana Ngangnaba Honasi Manipurgi Chief Minister na Aikhoibu Kamzinnaba Honabage Mahota Iramdam Kalhongnaba Honasi Haiba Wapam Thamlake Amaramdasu Kokomige Miang Makada Tiam Council Andro Bazar Andro Masengpat Kaitel Andro Mayailekai Kaitel Dasu Section Mi Pampamduna Kongjang Sangsenake Manipur Pilam Gilamda Katopagaloinana Matam Sangna Miamge Seba Taram Lamba Livestream Ningon Laurembam Ongbi Pisak Mapureba Lekidraba Laurembam Ibotombi Miamna Abu Pisak Haidaga Hena Kangnariba actress Asi Ngasi Masage Mayum Imphal Eastki Wangkai Banaras Badi the Leba Masage Yum the Lekidre Lekidrabi Abu Pisak Masagi Chahi 97 Sukre Abogi Pisak Film Gilamda State Amadi National Award Kaya Pankre Mahangna Pankraba Award Sink Karatang Palabada Special Jury Award Mayupigi Macha Film 1994 Special Jury Award Aroibanate Amasung Ambambasu Anganbane Film 1999 Natya Busanta by Manipur Sahitya Parisad 2001 MFDC na 1996 Special Jury Mention by Festival of Manipuri Cinema 2007 Amasung Theatre Center Manipur Napiba Theatre Center Award 2008 Nachingba Manakaya Pankre Abupi Sangna Lekidabada Manipur Film Gilamda Kongdariba Amadi Pilamga Mari Lainaba Miukiana Abupi Saki Mayumda Laktuna Waba Pongdonake Amasung Abupi Sangna Film Gilamda Katopagaloinana Hona Biramba Kaya Adusu Singtana Ke Abu Pisangna Lekidabada Manipur Pilangi Lamda Achoba Menkatpang Amlaroidaba Hoba Amalehuragani Haina Supungdangarake Ngasinung Ten Pung Mari Makai Tabada Imphal Mori Lambige Kudeng Tabida Leba 12 Assault Rifles na Mori Dege Tolapa Gari Amasek Tobada Gari Aduda Tonglapa Mioi Amadege Heroin Paodam Chingnaba Gram Chaniga Kulum Doiromge Oigadaba Fare Haire Heroin Paodaga Konana Paraba Mioi Adude Mohammad Fakur Chahi Kuntaret Apopa Lekidraba Nazir Ahmad Sangayupam Mairen Kundagin Haide Paraba Port Amadi Mioi Adu Ngase Numidang More Police Station da Kusina Kre Haide Textile Commerce and Industry Minister Tongam Bisorjana Haikre Ngasige Society Asida Lunanma Amadi Chakotpa Purakpa Darkar Oi Wapamasi Money Tax Lisangane Taramapange Mangoinana Nauren Tong DC Office Zang Sanda Pangtokpa Money Tax Social Service Haudutuna Flag of the Wigi Taramda Bisorjana Putokibane Magna Makata Aduna Politician Kaktana State Asida Ohomba Puragloi Society Asida Chakotarang Purakpa Haibasi Punamaki Darkar Oi Minister na Makata na Pungdorpada Handloom Masi Agriculture ke Mathangda Anisuba Livelihood ne
Ministerna Anova Bharat ama purakpada youthsing ge thodang darkane hainasu mahna phongdokhi. November gi tang manga dagi taramari phawa pangthokadoriba money tax lising ani taramapana asida malem gi leibak taranithoi amadi bharat ki tongan tongaba state yankhai tarungna saruyagani. Money tax lising ani taramapana asige mangoinana Director of Handloom and Textile na Manipur Trade and Export Center Lamboi Khongnang Khongdage value oigadariba asige lambi singluna na thamnana bagidama social service assistant mani. Social Service Flag of Thoramaduda Deputy Commissioner Imphal West Sri and Pravin Singha Director Handloom and Textile Lamli Kamai Amadi Atai Official Kasu Sarugaki Ngasigi Social Service Aduda Weber Entrepreneur Fashion Designer Local Club Amasung NGO Kyana Volunteer Johum Hanmana Sarugaki Haidi Tawan District Lamding the Laiba Lamding Higher Secondary School na High School to Oidingai Matam English Inganida School Asidatam Kiba Mahiroi Shingna Silagangasi Ahanba Alumni Medgate Tauramama School Asige Hold the Bangtokre Taromaduda ZEO John 3 Tawal Oidambadike Tabaktage Potharaba Oza Akoijam Norena Atoba Mitung Lamding Higher Secondary School ge Principal Asem Punimana Taromapu Amasung School Asimake Hanage Principal Nahakam Birena Akanaba Mitung Oina Sarugaki Ngasigi Taramadu School Asi Linkatpada Achoba Taugai Yambiramba Layo Kraba Lamding Dage El Samu Wangzing Dage as Mangont Sarang Patage Hanage MLSU Oiramba as Sorjit Lamding Combatant Laikai Dage as Sauba Lamding Dage M Sanakomba Lamding Combatant Laikai Dage K A Stomba Lamding Serapur Dage Maibam Tomba Lamding Dage K Yaima Amasung Tawan Dage El Sauba Hairiba Mioi Mapan Asigi Potoda Leisu Katuna Hodoki Taromatu Pangtopagi Matangda Alumni Committee ge Convener K Ibungo Maitena Hai Oza Hebasi Mina Ubalaini Ekoibo Kuta Paiduna Takpi Tambirakbane Aikoina Ngasi Oiriba Sink Asi Oza Sing Asigi Mapandagine Oza Sing Asigi Mapong Soktuna Kurumzaba Oza Singda Ngamzaba Kudon Tamzaba Hebasi Aikoige Topam Topane Kanduna Toramase Handak Ahanba Oine Senbane Sayi Kudinge Pangtongnaba Pandam Tamli Haiki Taurongi Mapungoi Basarukama Oina School Asige Hausig Oiriba Amadi Tabaktage Potakraba Oza Singe Kongsok Tuna Kurumzaba Amadi Oza Singda Atamba Kudon Port Sing Tamzabana Taurambaduge Mapungoi Basaktam Soiki Sayi Kudinge Pangtopa State Level Talent Search Examination 2019 More Government Higher Secondary School Desu Ngase Pangtokre Exam Aduda Class 9 Amadi 10 Tamliba Mahiroi Puna Nipunipana Sarugake Exam Adu Romeo Loitongbam District Liaison Officer Technopolge Meyang Makada School Ge Oza Singal Oinana Silangdona Session and Itongna Mental Ability Test Amadi Scholastic Aptitude Test Pangtoke Amaromda Ngarang Sui School Asimaktada Citizen Amendment Bill Bunt or Bent Haiba Timda State Level Asia Writing Competition Ama Directorate of Education Manipur Ge Meyang Makada Hubert T. Haukev AL Block Education Officer na Silangduna Satra Satri Punna Chaniga Yankai Tarena Sarugiaduna Pangtoki Haidi Ngarang Numidang Pung Tanamatwaga Mini Kuntra Mangarom Tabada Imphal East District Ke Telepatigi Imphal Turentor Banda Sakang Dabasina Plantagduna Tamlamba Mapangan Kanba IED Bomb Amapokaibada BSFK Jawan Home Sokpadagi Zenimsa Hospital da Lekana Kre Haidi Sokpadagi Lakana Kiba Chamaga Yankai Suba Battalion Ge VSF Ke Jawan Ahumadu ASI Lalkumar Chahi Yankai Mari Apokpa Entram Agartala Chamaga Kuntramatoi Suba Battalion Ge Koram Muhindra Chahi Kuntra Apokpa Kabab Sankar Amadi Chamaga Sumna Nipan Suba Battalion Ge Santaram Chahi Kulumdoi Apokpa Zasuram Kawe Makoi Animal Satisgard Gini Haidi Bom Pokai Bagi Taudugadu Ngarang Telesingi Oiba Sat Puja Pangtolingaida Kangodona Bomadu Pokaira Kibane Ngasi Ayu Manipur Police ke Kangbo Ama Thodok Thopa Maduda Sangsinduna Thiba Humbagi Thabak Sathakre Mapa Madudagi Police na Pokai Kiba Bongi Maset Kaya Pangmangam Kre Loinana Case Ama Register Dauduna Jenaba Musing Paganaba Kongul Liba Hokre Haide Loinana
Bom pokhaikiba thogdogadi mayokta ngasi telepatigi miyamna wakan mifam pangthoktuna protest tawkhre. Wakan mifam maduda saruya khiba Baisida Youth Club ke Zone Secretary Manoj Kumar Gupta na phongdokhibada thasige amagi numidangdagi satpujagi thorom pangthotuna lakpane. Numid adudagi chak sadana lai khurumbaga loinana ngasi puja loisilaga chak chagadabne. Chara henduna lai ninglingada bom pokhain bagi thongasi yaningde matungda asigumba thongasi tawbigenu haike. Bom pokhai ba mafam aduda ngasi wangkai kendragi MLA Okram Henry laklaga yaksan baga loinana wakan mifam aduda saruyaki hairi. Lilong Sazing awang laikai da nauna saba badminton court ngasi kaban PD ge minister su oidiba langthaban assembly constituency ge MLA Karam Samna sangadona miyamda sanyakre. Sangabagi thoram maduda minister Karam Samna haiki Indonaga pisto ke waroishina maram moidana Manipur ge apunbage saktam kahan bayaroi haina miyamna lebli basida Manipur lengaksu chap manana lebli miyamgi hun khangna lengak asina su tabak tawde Miyamna su lengak asida thazaba thanbiyu ima leibaki damak thawai tharabasu thagane haiba wakhalonda ekhoi khudimak leiriba makhei malimgi leibak amatana lamdam asibu thugaiba ngamloi lengaki oina su matam leiba khibikta katokpaga loinana thabak tawgani haibase chief minister na ngangkhiba aduna sakeni tawbutapu aranba pau sandutuna ekhoi masengi marakta pau phongnadabadagi hana sunaba amade thoningdaba thogdo thoktanaba ekhoi section minaba mataktai Minister na makatana haike Manipur da khongjang amade banna chingba leibada pakhatpadege thau pam thong lon ki gadare haiduna mangjang na thau amade polam charam sing pashin bage wakhalon thadokse mathau taba sing mapung phana miyam da phangana ba stock ta thamle mathau taba khak loksin biu ehen ba loksin bage hainabe thadokse thabak ama tawba matamda tawgadare ba thabak aduna miyam da kanabra kanadabra madu kayam kanagane haibadu khanba aduna khwaidagi mathau tai Sakwatarage thabaka ama tawrokpa matamda aikhoi khudimangna puning thawasi board ki matamda su mana apamba mihu khalaga board thazakhi sanu malemasida onba ahongba ama purakpa haibisi lamda mama chakhona bage asowa maramamane onbagi mayuktagi leigani haiba taragade wakhalon adu chakhol angna bage wakhalon ante Kaksin Kuno Municipal Council 1 number 7 na ward asige councillor na sinduna halaman singaloinana Sosta hi sebagi makada solid waste and plastic waste ga marilainana dustbin yantopagi tharama pangthokre tharamadu da ward asige councillor angom bemonsana miyam da phungdo khibada aikhoi mioi basing na da yektana luna na amade haksang phana lainana bagi pandamda amasung plastic na soli basing asidage kanana bagi pandamda tharam se pangthokani haiki Asian Summit Sarugyariba Bharat ke Pradhan Mantri Narendra Modi na Bangkok ke Karba wala singda Bharat invest tawiduna sel thadabinaba appeal tawkhre mangna Aditya Birla Group ke yankhai suba mapokuman tharamda sarugyaduna wafamasi Bangkok ta phongdoki bane Pradhan Mantri na Bangkok ta leiriba Bharat masa singa su unaduna lebak aduda karba tawriba Bharat masa singna su invest tawinaba mahana appeal tawki haire Pradhan Mantri na Bangkok ke Prime Minister ga unaduna leibak ani gi marakta hena phaba mari thamna ba uphang kya so phongdona ke hairi Maharashtra da anoba sarkar samna na bagidama BJP amade Shiva Sena ani gi marakta lekhai ta bangamdre mikhange phol haidoklaba su numit tarani farawa phawba nakal ani mangna sarkar semna bagi matang da yanaba purok pangamdre Shiva Sena ge maikai dagi Sarkar sembada share yankai tauba haina demand taukiba adu yadabadage hausak phawba sarkar ase semmangamdabane handagi mikal aduda BJP na seat saniga marphunipal leiba Maharashtra da seat chamaga mangada mai pakhi Shiva Sena na seat yankai tarukta mai pakhibane hausak aroibada maroiba pau amone pizare Naga Santigi warina Manipur ge saktam kaiba yaroi haiduna ngasisu mafang kyada khongjang sing sangsim dakre Manipur ke sangnarabi actor Laurembam Pisak Laikidre Bangkok ke Karbarwala Singna Bharata invest winaba Prime Minister Narendra Modi na appeal tawkhre Image Paodam asigide matang sida loijare meng tabiri besungbo amakwa na korum se